ngasi April ki tang manga numidang waram da phong giba tongan ma pauche singdagi maru eba khara lokhachara kanda ahan bada kanglei pak ki maira pauche dagi lokhachage yam nungai taba thodok ama oina Jammu and Kashmir gi Srinagar gi mafam amada petrolling chalingai da khanghaudana achauba unma pak ama ningkhairak padagi leikhidraba Colonel Mayang Lambam Pritam apokpa Mani Singhi mathwai yaudra hakchang ngasi maramda Manipur da purakpada leikhidraba gi mafamda aroiba lanmi singna aroiba ikai khonaba utkhiba phongdokhre makhataba pauda Imphal tamna lakhiba truck ama lokhada tasinkhre accident thophamdagi yamlaba bom masak phangkhre pawasi Paulin ko news service na phongbani Imphal jiribam lambi gi nungba police station dagi kilometer 9 lom chatlaga leiba milestone 35 amadi kambirol anigi lonabada jiribam dagi Imphal tamna lakhiba tata truck ama accident thoktuna lokhada tasinkhre hairi adumonaba gari sing adu ngak senduna lakliba nifutare suba battalion CRPF amadi nungba police ki kangbuna tata truck adugi driver aswayangam yaudana kanbangam haure hairi pawasina hai tata truck adu accident thokiba khudakta CRPF ki kangbuna mafam adu da changsinduna asok pasing kannaba honakhibaga loinana nungba police ta paw pikhi police ki kangbuna su mafam adu da changsinduna mi kanmagi thabak chathaki hairi tanjadu da thodok thophamgi meter 10 rom tamak chatlaga polythene da hapa bom sabagi machak gel explosive sohum kuntra manga phangmangam ki hairi hairiba gel explosive adu amada gram chama kun manga lummi punna kg ni phuma thoi gram chanipan humudra manga rom oigani hairi hairiba bom singi machak sing adu gari da purakhibra natraga mafam adu da sakhangdaba singna hana lotuna thamlibra haiba khamangamdri hairi adumak pohiram asiga mari leinana police na thijinba hokre hairi se lodaba asomba election ama ohenaba miam warep na khare Paulil ko news service na phongbani Manipuri Youth League mayol na zatharakpa khongjang gi saruk ama oina leifrakpham apunba miam na vote sel lodaba kanglon sumna election ama ohenaba honaragani haina warep minna khare lakliba 35 suba lok sabha election asida kanglon sumna election ama ohenaba gi pandamda anoba lawon gi vote haina mingthonduna lamdam asigi tongan ba mafam singda awareness pangthoktuna lakpagum leifrakpam makha leikai community hall da leikai asigi apunbagi oiba miam ama ngarang numidang pangthoklaba matungda punna wari minnakibani hairi langathel da khulngakpa ani police na fazilubada miam gi yahu horokpadagi thadokre hairi kanglei pakki maira pausina phongli mamang sahi lisingani kulhumdoi gi me ahumdagi hauna chin kuki narco terrorist singna mitai miam da landarakuna mihat mipun kaya chatharak liba asida bharat lengak amadi manipur lengak ki oina lairiba lanmi singna mangjil thana chongthoktuna lan thengna naba honabadagi khulngakpa kaya chongthoraktuna mama leiba ki damakta mathwai puntha pikre loinana hojiksu khulngakpa kaya ahing nungthil animakta khulngakpa gi thabak chathaduna leiri jairak asida khulngakpa kaya manipur lengakna police sajinaduna phagatpagi thabaksu chathaduna lakli jairak asida ngarang nungthil pung mari gi minute yankhai rom tarakpa matamda commando gi kangbuna hojik khulngakpa gi thabak tawduna leiriba khulngakpa khunja ani langathel village dagi fajin ki khulngakpa ani asi police na fakhre haibagi paw phangbadagi khunja myam hawraktuna khudakta thadokadabani haiba kakching police station da akan ba khongjang changshin ki myam gi akan ba khongjang aduna maram oiduna phajiluraba khulngakpa khunja ani adu ngasi thadokre hairi police na faziluraba matungda thadokraba khulngakpa khunja ani adudi Arnold Sagol Sem sahi kunmanga apokpa Swanti langathel Laikol Bazar amadi Sagol Sem manauton sahi nefutaret apokpa Ibomsa kawi hairi langathel mamang lekai dagini makhoi thadoklaba matungda khulngakpa gi thabak tawriba myoising amu hanna phajin punsin bagi thabak tawbi yaroi haiki karigumba torokpa tarabadi myamna sap chana makhoi gi damakta pambom tingna lepakani hainasu myamna phongdokhi